Tabo. Betul ya bro? Ini ya kata. Kilo. 당전 여치다 거기 원메테 오라 생기 오이나 유민 첨자래. 하리바 거기 유민 첨자부치다 거기 유민기 사 멤버 오비디바 지나오 생기 민 칼라 독자게 거기 프레시딩기 펌 보비리바 거기 이나오 랑원점 말랭아 마메테 유민기 아도가 거기 바이스 프레시딩기 펌 보비리바 나우렘 로헨드로 바이스 프레시덴트 오늘 호주주 더 보비리 Thoksom Dayasol Maitei, Vice President, Longjam Samson, Secretary General, Yumnam Dinesh Maitei, Finance Secretary, Huidrom Vikas, Human Resource Manager, Ilangbam Sanamacha Maitei, Foreign Affairs Secretary, Oinam Sanathoy Singh, Organization Secretary, Monina Leshangtem, Women Affairs Secretary, Yankum Wangthoi, Media Coordinator, Yumnar Ranjan, Auditor General, William Wahingbam, Joint Secretary, Atom Nitish Kumar, Office Secretary, Hai Riba, Kogi, Hujuki, and Laptokiba, Chinau Singzi, Kogi, Walmitegi, Organization Guina, Youth in Chabada, Topu Vidichinau Singmi. Walmite Organization, Kogi, Youth in Chabasi, Walmite Organization Guina, Moto Duzulay, strengthen of Mete communities. Aduna ngasigi koi ipai pugi lining maitegi koi lining jingna na ba maitegi koi kwari di lepa koi maite koi gi ijati che kan na ba koi yut ni semja bari One Maite Organization Headquarter Amadi One Maite Organization Women Wingi Ming Makada Akoi One Maite Organization Youth Wing ase form tawjabani masida ai samak general secretary gi thawai pujabani loina ngasi One Maite Organization gi miyang makhada One Maite Organization youth wing form tawjaba se aikhoi lamdam se thoiba thawdo watho amadi leiriba matam sigi tangdu leita daba thawdo sing asida aikhoi naha oiriba aikhoi gi lamdam sigi naha oiriba sing asam darkar lei haba adugi wakhalon da aduga aikhoi gi thawdang chapchana lawom thoi habagi wakhalon da khoi youth wing ase form tawjabi loina ahan batang ka ki oina aikoina youth wing ase form tawjabaga loina ahan bada aikoina changjang ga dawa khongthang sing adudi hapet khoi oiba agenda thamjage ahan bada One Maite Organization amadi One Maite Organization women wing na han lauthoktung leikhaba khongjang sing asida aikoi One Maite Organization youth wing gi thomi sing amadi leibak miyang khusamnara kanda chap chapa akhoi khongjang sing asida saruk yaragani amadi masigi tawakpa thabak thorong khudingmakta One Maite Organization amadi women wing na tawakpa thabak thorong khudingmakta youth wing na matamodammakta akhoi sagotsagani anisubada akhoi maitai singi khwaidagi luraba mafamni haina khanariba laifamne oiba kabru amadi thangjing chingda akhoi maitai sing ngasing ngasing makaba phangdana kaba yahandana leiriba se athu matamda sarkarna kaba yahanbigadamni loinana akhoi hairiba asigi matangda akhanga sing tanara kanda aikoina changjin beaba amadi ainggi oiba loge ba mateng lauraga even Supreme Court ta fawa natragana international court ta fawa chala kanda aikoi che thara kanda masigi chapchaba nan thengana ba amadi aikoi gi maitai gi makraba khubam sing ase tongan tongan ba jaga sing da leiriba manipur gi lojing loya da leiriba khubam sing laifamlen sing kannaba gi thodang ado akoi ainggi oiba thoda ainggi oiba akoi mateng lauragani ahum subada Manipuri singna mamang matamda thon khraba khogi ming sing aduga ngasi nahongnana ming oningba khogi maitai gi ming lomda oningba leibiba taragadi madu onbada One Maite Organization youth wing na mateng pangjagani loinana hairiba ming onthokpa matamda achoba man aduga achoba sanpham changiba semara ga ming onba ngamdana leiba sigi samasya si yengbirakanda mai leinaba department sing haibadi kosem bosem amadi MU natraga DMU natraga siga mai leinaba department sing na Hari Baming as one matamda, a kogi load the Yadaba, processing Peter a pick amount of Lovinaba, a kogi One Maite Organization youth wing in Maketagi, a pintozari, Loyana,
ngasi asuk wanaraba maitai kunaida asuk jaitheng phanglaba matam asida tongan tongan ba karaba wala singna akhogi isagi ojaba kharagi damakta senpham hena leigadoba mamangi changi wangmadagi aduga akhogi stock singda makhogi stock sing thamjalaganda praja myanda phangandana akhogi sigi nungdang ba kya ama poliba se kudakta tokpiu loina akhogi world maitai organization youth wing na hairiba pochegi maman ngasi nongma chang jadra pochegi maman singda atyapang na wangpa sigi matangda akhogi khongthang amadi khongjang changsil changsinjaragani haiba wafam do thamakanda ngasi prekan tenjage